Handak Supreme Court ki directive amana Manipur yauna state kharada tha ahum gi manungda delimitation ki thabak loisinna ba hairake ba sigamani lenana Manipur da delimitation tawba matamda tasengna mapung fana tawbinana ba Union Home Minister Amit Sahada MLA RK imon cherol thaduna Taksinkhre ngasi thaki ba cherol adu da pallibana delimitation tawdringai mangoinana Manipur gi yamna luraba issue khara asi yengduna Manipur gi integrity ngakna thabak Taurakani haibagi thazaba thamjai haike haukiba chahi ani roma sida Manipur da thokliba irang asina maram oiraga delimitation ki thabak paikhatlakpada akhanaba thabak soidana paikhalakani haibagi thazaba thamke state asida mapung fana National Register of Citizen NRC chanahanba electoral roll dagi bogus voter natraga illegal immigration sing Khandoklaga Lauthokiba Assembly Constitution Nifugi said Tampak Yelhomi Singi take the Kaidana Thamgadabani Haiba Wafam Sing asi Fongdokhi.